Subscribe to Lishemba. ꯑꯩꯗꯤ ꯑꯇꯣꯞꯄ ꯀꯣꯏꯔꯔꯣꯏ ꯅꯪꯅ ꯑꯔꯣꯏꯕ ꯑꯣꯏꯔꯗꯕꯅꯤ ꯍꯥꯏꯔꯝꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝ ꯀꯣꯏꯈꯤ ꯌꯥꯝ ꯊꯤ ꯆꯨꯝꯕ ꯋꯥꯅꯤꯁꯦ ꯃꯥꯅ ꯀꯣꯏꯗ꯭ꯔꯤ ꯍꯥꯏꯕꯗꯀꯣ ꯅꯤꯅꯤ ꯍꯨꯝꯅꯤ 1 week 7 days ꯁꯤ ꯃꯉꯥꯏ ꯑꯗꯩꯗꯤ ꯃꯥꯁꯨ ꯑꯗꯨꯝ ꯍꯧꯔꯗꯕꯅꯤ ꯑꯃꯒ ꯑꯃꯨꯛ ꯗꯦꯠ ꯑꯃꯒ ꯑꯃꯨꯛ ꯗꯦꯠ ꯌꯥꯝ ꯊꯤ ꯆꯨꯝꯃꯤꯁꯦ ꯃꯦꯀꯞ ꯇꯧꯗꯅ ꯐꯖꯕꯤ ꯅꯨꯄꯤꯁꯦ ꯀꯩ ꯂꯝꯗ ꯂꯩꯖꯥꯠꯅꯣ ꯌꯥꯝ ꯏꯪꯖ ꯇꯞꯆꯕꯤ ꯀꯥꯏꯗꯣ ꯁꯦꯁ ꯁꯤꯗꯤꯀꯣ ꯒꯨꯒꯜꯗ ꯊꯤ ꯇꯥꯏ ꯒꯨꯒꯜꯐꯥꯎ ꯈꯪꯉꯝꯃꯣꯏ ꯇꯥꯟ ꯆꯥꯔꯗꯤ ꯊꯤꯕꯣꯡ ꯈꯤꯇꯪ ꯂꯥꯎꯕꯁꯦ ꯀꯌꯥꯝ ꯀꯥꯏꯔꯒꯦ ꯀꯨꯆꯨ ꯉꯧꯊꯣꯛꯑꯦ ꯍꯥꯏꯅꯔꯤꯕꯅꯤ ꯅꯣꯏꯔꯗꯤ ꯀꯩꯅꯣꯍꯦ ꯅꯣꯏꯁꯤꯁꯨ ꯃꯤꯅ ꯈꯤꯇꯪ ꯃꯊꯤꯕꯣꯡ ꯂꯥꯎꯖꯕꯗ ꯑꯗꯨꯛ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯤ ꯀꯩꯅꯣ ꯃꯤꯁꯨ ꯉꯧꯅꯕ ꯅꯣꯏꯅꯕ ꯐꯤꯒꯔ ꯁꯦꯝꯖꯔꯤꯅꯤ ꯀꯩꯅꯣ ꯅꯣꯏꯅ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯖꯟꯅ ꯈꯟꯖꯜꯂꯨꯅꯨ ꯀꯅꯥꯅꯣꯝꯇ ꯏꯃꯥꯟꯅꯕ ꯑꯝꯇ ꯀꯣꯏꯕꯤꯌꯨ ꯃꯥ ꯀꯣꯏꯕꯗ ꯍꯨꯏꯅꯥꯎ ꯃꯆꯥ 2 ꯐ꯭ꯔꯤꯗ ꯍꯥꯞꯆꯒꯦ ꯀꯩꯅꯣ ꯌꯥꯝ ꯇꯣꯜꯂꯕ ꯖꯥꯠꯂꯣ ꯃꯥꯏ ꯃꯃꯥꯟꯅꯕꯁꯤꯕꯣ ꯍꯨꯏ 2 ꯑꯣꯐꯔꯁꯨ ꯄꯤꯗꯣꯔꯤꯌꯦ ꯑꯣ ꯅꯨꯄꯤꯒ ꯑꯣꯏꯗꯤ ꯐꯕꯀꯣ ꯍꯨꯏ 2ꯁꯦ ꯑꯑꯣꯟꯄꯣꯠ ꯑꯣꯏ ꯄꯤꯊꯣꯛꯄ ꯌꯥꯕ ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯑꯃꯨꯛ ꯀꯅꯥ ꯂꯧꯕꯤꯗꯣꯔꯤ ꯃꯥ ꯑꯃꯨꯛ ꯁꯦꯟꯅꯒꯗ꯭ꯔꯥ ꯍꯨꯏ ꯑꯃꯨꯛ ꯁꯦꯟꯅꯒꯗ꯭ꯔꯥ ꯑꯁ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯑꯃ ꯍꯥꯏꯌꯣ ꯅꯝꯕꯔ 1 ꯄꯩꯁꯥ ꯅꯝꯕꯔ 2 ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯅꯝꯕर 3 ꯅꯨꯡꯁꯤꯕ ꯃꯤꯒ ꯊꯨꯡꯅꯕ ꯅꯝꯕर 4 ꯀꯥꯔ नंबर 5 ꯌꯨꯝ ꯐꯖꯕꯗ ꯂꯩꯕ ꯑꯩꯗꯤ नंबर 2 ꯈꯜꯂꯦꯍꯦ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯕ ꯅꯣꯏꯒꯤꯗꯤ ꯃꯌꯥꯝ ꯅꯣꯏꯒꯤ ꯃꯈꯥꯗ ꯀꯣꯃꯦꯟꯗ ꯍꯥꯏꯔꯝꯃꯣ ꯅꯨꯃꯤꯠꯇꯣ ꯅꯪꯁꯨ ꯀꯞꯈꯤ ꯑꯩꯁꯨ ꯀꯞꯈꯤ ꯈꯦꯠꯅꯕ ꯍꯥꯏꯕꯕꯨ ꯅꯪꯅ ꯅꯋꯥ ꯃꯌꯨꯝ ꯆꯠꯂꯝꯗꯥꯏ ꯑꯩꯅ ꯏꯅꯦ ꯁꯥꯈꯤ ꯚꯦꯟꯗꯔ ꯅꯩꯔꯦ ꯁꯤꯐꯥꯎꯗꯤ ꯌꯥꯏ ꯌꯥꯏ ꯈꯨꯀꯞ ꯃꯥꯟꯅꯗꯦ ꯀꯞꯆꯔꯁꯨ ꯅꯨꯄꯤꯁꯤꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯑꯦꯐꯕꯤ ꯄꯥꯏꯒꯗ꯭ꯔꯥ ꯄꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯨ ꯇꯥꯁꯤ ꯍꯥꯏ ꯑꯣꯕꯚꯤꯌꯁꯂꯤ ꯁꯤꯗꯤ ꯄꯥꯏꯗ꯭ꯔꯕꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯃꯧ ꯑꯣꯏꯔꯁꯨ ꯆꯥꯛ ꯊꯣꯡꯕ ꯀꯥꯎꯉꯩ ꯃꯣꯏ ꯑꯦꯐꯕꯤ ꯑꯗꯨꯝ ꯄꯥꯏꯗ꯭ꯔꯕꯅꯤ ꯁꯤꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ 100% ꯔꯥꯏꯠ ꯀꯔꯦꯛ ꯑꯣꯀꯦ ꯅꯦꯛꯁ ꯇꯨꯝꯃꯣ ꯊꯦꯡꯉꯦ ꯀꯥꯏꯅ ꯍꯥꯏꯕꯤꯅꯕ ꯃꯤ ꯐꯥꯎ ꯂꯩꯇꯦ ꯍꯥꯏꯁ ꯃꯥꯏꯁꯤꯗꯤ ꯊꯃꯣꯏ ꯌꯥꯝ ꯀꯥꯏꯕꯩ ꯋꯥꯅꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯖꯥꯠꯂꯣ ꯃꯣꯏ ꯌꯨꯝꯁꯤꯕꯣ ꯅꯠꯇ꯭ꯔꯒ ꯃꯇꯣꯝꯇ ꯔꯦꯟꯇ ꯂꯩꯕ ꯖꯥꯠꯂꯣ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯑꯃꯨꯛꯀ ꯍꯩꯔꯒꯣ ꯇꯥꯗꯦ ꯑꯩꯒꯥꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩꯀꯣ ꯃꯗ ꯐꯖꯩꯗ ꯑꯩꯒ꯭ꯌꯥꯁꯤ ꯐꯩꯖꯣꯝꯅꯦ ꯄꯨꯝꯌꯥꯠꯅꯦ ꯆꯟꯗꯟꯅꯦ ꯌꯨꯝꯂꯩ ꯃꯅ ꯂꯤꯛꯂꯥ ꯄꯥꯟꯕꯒꯨꯝ ꯑꯩ ꯈꯣꯏ ꯑꯩꯒ꯭ꯌꯥꯒꯤ ꯈꯣꯡꯊꯥꯡꯅꯤ ꯑꯩꯒ 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 ꯍꯣ ꯑꯩꯒ ꯃꯣ ꯉꯁꯤ ꯀꯣꯔꯣ ꯅꯨꯃꯤꯠꯁꯤꯗꯤ ꯌꯥꯋꯥ ꯈꯔꯗꯤ ꯁꯦꯡꯕꯤꯌꯨ ꯌꯥꯕꯤꯌꯨ ꯗꯣ ꯑꯩꯒ ꯃꯣ What the fuck ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯨꯊꯣꯛꯄꯤꯔꯣ 이마 ꯍꯧꯕ ꯌꯥꯝ ꯇꯜꯂꯦꯕ ꯇꯟꯒꯅꯨ ꯅꯌꯥꯗꯣ ꯊꯨꯗꯦꯛꯀꯅꯤ 이마 야 ꯆꯤꯆꯦ ꯂꯥꯛꯄꯗ ꯏꯁꯤꯡ ꯒꯤꯂꯥꯁ ꯑꯃ ꯄꯨꯊꯣꯛꯄꯤꯔꯣ